मैतै सिंगी मरक्ता कुकी मतेंग पांगबा यावरबरा मसागी ओइजा ओइथक आचारम पैसा खर फंगनबगिदमक इफ्रुप असिगिदमकता करिसु खंदना योनथोकनब होनब मियो यावरबरा नत्रगना कयामुग यामना खुदोंग सादबा उपाय लेतब फिबम लेरदुना असिगुम थबा असि तौरिबनो कुकीगी चेरोल मैतै एमएलए अमगी वाकर न चाइथोकलंबा लाइबक थीबनी डॉक्टर एस मनाउतोन कांग्रेस पार्टी बु मिंगचत थियनब होनरिबा पाउचे अमना लाले हाइना मियामदा सेंगदरोक्त्रबदि लीगल सूट तौरगनी रवि खान पाउजल न्यूज सर्विस न फोंदरोपगी मतुंगिना मणिपुरदा हौजिक थोकलिबा इरांग असिदा हेन चाउथोकहनबा याबा मओंगदा वाल कुकीजो इंटेलेक्चुअल काउंसिल की सेपरेट एडमिनिस्ट्रेशन तानबगी चेरोल अमा बीजेपी के लुचिंगबा लैंगाक असिगा चेटमिनरिबा मैतै एमएलए अमगी वाकरना रेड जोन ओइरिबा पलेल एरियादा चाइथोक हलंबा हाइबसे यामना लाइबक थीबा अमनी हाइना एमपीसीसी की वांगांगलोय डॉक्टर सोराइसम मनाउतोन फोंदोक्रे नाकल अमरोमदा इंग्लिश ते इबा चेरोल अदुगी वहनथोक लान हंदुना कांग्रेस पार्टी बु मिंगचत थियनब मओंगदा लान इरखिबा पाव अदुगी मरी लेनना मियामदा पाव अदु लाले हाइना सेंगदरोक्त्रबदि लीगल सूट तौरगनी हाइना पार्टी असिगी लीगल डिपार्टमेंट की वांगांगलोय रवि खान फोंदोक्रे बीटी रोड त लेबा कांग्रेस भवन द पांगथोकिबा पावगी मिफम अमदा सरुक यारदुना मनाउतो नहाई मे अहुमदगी थोकलिबा इरांग असे था 18 सुख्रे लान असिना मरम ओइरगा लमदम असिदा लेरिबा मिपुम खुदिमक अवाबा मायोकनरी करम मतमदा लोइसिनगदगे हाइना मियामना खनरिङै चेरक असिदा मियामबु लान लमजिंगबगा लोइनना कांग्रेस पार्टी बु लान उहन्नबा मोवंगदा इम्फालदा नुंतिगी फोंगबा पाउचे अमदा वर्ल्ड कुकीजो इंटेलेक्चुअल काउंसिल कौबा लुप अमगी तोखाइबा लेंगाक नत्रगा पोंडिचेरी की मओंगदा यूनियन टेरिटरी डिमांड यावबा मेमोरेंडम अमदा युमफम ओइरगा अरानबा पाउ फोंगलिबा असि पार्टी असिबु मिंगचत थियनबा अतमनना होनबनी पार्टी असिना स्टेट असिगी टेरिटोरियल इंटीग्रिटी की मतंगदा हिरम अमतदा कंप्रोमाइज तौरोय इरांग असि स्टेट असिदा खुंदा मिनरिबा कांगलु फुरुप सिंगना याबा मओंगदा पॉलिटिकल सेटलमेंट पुरकनबा होनदुना लागली अदुबा हौजिक सतरिबा पार्लियामेंट की निंगथम मिफम असिदा ओपोजिशन ओइना लेरिबा कांग्रेस पार्टी की लुचिंगबा राहुल गांधी आईसीसी की प्रेसिडेंट मालिक अर्जुन खरगेदा पॉलिटिकल सोल्यूशन पुरकनबा डिमांड तौरखिबनी डिमांड असी राहुल गांधी अमदी खरगे खक्त नतना नागालैंड मिजोरम मेघालय अमदी मणिपुर की आउटर की एमपी सिंगदा तक्सिनबनी अदुबु अतमनना कांग्रेस का नवंबर 15 दा यानाबा लेख्रे हाइना पाउचे असिदा फोंगलिबा असी युमफम याउदबनी कुकी की चेरोल अदु मैतै की एमएलए अमगी वाकर सिंगना पलेल की एरिया दा येंथोकलमलिबा अदु करंबा एजेंडा लेबनो हाइबदु बीजेपी की लुचिंगबसिंगना सुकुपना नैनबियु हाइना फोंदोकी पाउगी मिफम अदुदा सरुक यारदुना रवि खान हाई पाउचे अमना थोकलिबा इरांग असि लोइसिनबा होनबगी महुत्ता कुकी सिंगना थादोरकलिबा चेरोल अदुगी ओना तैनबदा पाउ इदुना मियामबु चममना हनबा अमदी पार्टी असिबु लान उहनबा होनरिबा असि लाइबक थीबनी थवंग असि बीजेपी लेंगाक अमदी मसिगा चटमिनरिबा गैंग खुटपु खरना स्पॉन्सर तौरगा कांग्रेस पार्टी बु लान उहनबा होनबा थवंग अमरा हाइना चिंगनदबा ngamde कुकी सिंगी चेरोल अदुगी ओना तैनबदा हबलकलिबा पाउ अदु ट्रांसलेशन तौबा नत्रगा हंदोकपा हैतबदगी लान हापसिलिब्रा नत्रगा तौगे यावना तौरिब्रा हाइबदु अथुबा मतमदा मणिपुर मियामगी मफमदा सेंगदरोक्त्रबदि एमपीसीसी अमदी एआईसीसी की लीगल सेल की माइकैदगी लीगल सूट तौरगनी हाइना पाउगी मिफम अदुदा फोंदोकी आर्मी पर्सनल लिसिंग अनि हेनबना हेलीकॉप्टर ट्रैकर डॉग ड्रोन सिजनदुना कमल बाबूबु थीख्रे मियामना माइकै कयादगी खोंजंग चंगसिनदुना कमल बाबूबु थीननबगिदमक आर्मी सिंग तक्सिनबा अदुदा आर्मी सिंगी माइकैदगी कमल बाबूबु फंगनबगिदमकता करी करी तौबा याबा तौरिबगे हाइबदुगी पाउखुम अमा लाख्रे लैमकोंगदा लैबा 57 माउंटेन डिवीजन की मिलिटरी इंजीनियरिंग सर्विसेस MES ता कंट्रैक्टर अमदी सुपरवाइजर ओइना थबक तौरिबा थीबा खंगदना लैरिबा लाइसरम कमल बाबूगी मरी मखोंग अमदी महापु फंगनबा आर्मी पर्सनल लिसिंग अनि रोमना ट्रैकर डॉग ड्रोन अमदी हेलीकॉप्टर सिजनदुना थीबा हुंबगी थबक चथख्रे प्रेसना फंगबा पाउदा मणिपुर पुलिस की पर्सनल सिंगा लोइनना क्लेमखोंगदा लैरिबा 57 माउंटेन डिवीजन की ऑफिशियल सिंग यावना पुन्ना पर्सनल लिसिंग अनि रोमना लेमखोंग आर्मी कैंप कन्नकना लैबा तोंगान तोंगानबा कुकी खुल सिंग यावना चंगचंगदुना पाक्तकना थीबा हुंबगी थबक अदु चथखिबनी सिंथानिंगाई ओइना थीबा हुंबगी थबक चथखिबा अदुदा सोफिस्टिकेटेड ओइबा अनौबा कुचु खुलाई सिंगसु सिनखि अदुबु हौखिबा नवंबर 15 दगी
Thiba khangdana leirikiba Laisram Kamal Babu gi hakchang di phangba ngamkhide ngasi fawa thiba khangdana leiriba Laisram Kamal Babu Singha sahi yangkai taruk Assam gi Kasar district gi hojikna Imphal West gi Kurkul da laktuna leirikibani mahak 57 Mountain Division Leimakong gi Military Engineering Services ta Sabak suba thikadar amagi supervisor oina sahi anirong gi mamangdagi leirikibani haukiba November 15 da Leimakong Army Camp ta sangkhraga thiba khangdana leirikibani Laisram Kamal Babu mangkiba asiga mari leinana Joint Action Committee amasu semduna Laisram Kamal Babu hingna natraga mahaki thawai yaudraba haksang puthoroknaba tongan ba khongjang sing changsinduna laglibani ngasi kanto sabul gi maira paibi amadi miyamna changsin khiba khongjang aduda Laisram Kamal Babu gi loinabi Laisram Ongbi Akoijam Belarani su saruk yaki hairi India government na irang asi hakthengna sagutuna thogan bani Kokomi Coordinating Committee on Manipur Integrity Kokomina Mamang Saigi May Ahumdagi Manipur da Kuki Aggression Chatharakpa Hek Haukibadagi India Lengaki Administrative Policy Kupna Yangsinduna Lagli Haina Committee Asigi Media Coordinator Y Surjit Kumar na Thadrok Pachirolamada Hairi India government na Myanmar dagi changlakpa ethnic rebel group singna Manipur gi territorial sovereignty thugaina bukhonabada amadi miyamgi punsi amasung lanthum ngakpada thodang loba ngamdre haina tasengna takle Manipur da thoklibe irang asi mapangi khutsing yauduna systematic failure oire haibegi kholausing senior officials sing amadi saknairaba miyoi kayana phongna lauri Manipur gi governor oramba Anusuya Uikena Hindu Paukseda mamang sahi July 15 da Manipur da thoklibe irang asida infiltrator singna asakpa maida thau hijinduna irang thokanba oigini haiki sahi asigi November 12 da the print na loba interview amada mahakna Manipur gi irang asida international gi khut yawba maramna center na kan honarabasu irang laksinba ngamdana leiri prime minister lakpina ba haijabada tabidana leiri haiki Manipur High Court ki hanagi Chief Justice Oramba Siddharth Mirdulna tha asigi amada the Hindu na loba interview amada Myanmar romdagi infiltration tauba drug amasung arms smuggling tauriba asina Manipur gi irang asi makha sangthanduna chahi chupa demography da ahongba leheli haina phongdokhi masak nairaba miyoi sing asina Manipur gi irang gi matang da phongdorokliba wafum sing India government na makhoi gi oiba chapchaba decision loba ngamdabadagi allegation activity sing matam chana thengna hodabadagi situation sing asi aruba phibam da lakibani haina cherol asina phongdokle cherol asina hai National Investigation Agency NIA gi investigation da sahi asigi January thada ningthagong kha khunauda mapa macha yauna miyoi mari hatkiba thodok aduda Kuki militant group KNA KNF amasung UKNA gi cadre sing yawi haina phongdokre adubu hojik fawba India government na group sing asigi saduna thamliba infrastructure sing takthokpa leitri masigi mathakta Minister Letpau Haukipna Luchingba Cabinet Subcommittee na Manipur da thokleba chahi 2023 da illegal immigrant lising ani chamri marfu masak khangdokpa leikre adubu illegal migrant sing asi kari fibam da leiribage haiba hojik phawba khangdri haina chirol asina phongdorokle Myanmar amasung Manipur da Kuki militant sing na violent oiba moongda operate tawi haiba wafum sing retired army officials sing na phongdokhiba leikre hengelakliba cross border militancy asi India lengak na irang asi loisenba ngamdabara haibagi wahang sing lakli Kokomi na hojik tholibe irang asi India na proxy war sanaduna Kuki aggression thokhan mani haina lauthokli India na Manipur da thoklibe irang asi ethnic conflict ni amadi communal tension ni haiduna line lauri aduga Manipur gi yalomi singda soaliba national territorial integrity ngakpa ngamdriba illegal migrants sing thingba ngamdriba amadi militant singi network sing thugaiba ngamdana leiriba sing asina takpadi India government na hakthengna irang asida sogatuna Manipur state asida sarangnaba thokan bani haina cherol asina phongdoragli FIR palaga leibak irang nemthagadaba oirabadi aikoi khudingmak panduna phabiro Roma state asida thokliba irang asiga mari leinana lamdam sigi miyamna irang asi loisinaba wa amatang hek nganglubada paliba lengak asina FIR pansinba NIA da sinagani haina hek kihaliba thawong asina irang asi nemthagadaba oirabadi mipum khudima FIR panduna phabiro haina huidrom Roma kobi maira paibi amana phongdokre wafam asi Kanglai People's Confederation gi paring naina chathagadaba miyam gi pukning ihul apam pamda khangminabagi mifam gi manung channa Imphal East gi Huidrom Community Hall da khul adugi khunja singna tha khudingi pangthokpa nongma panba mifam ga mari leinana pangthokhiba thoram amada phongdokhibani
Huidrom Village ki Development Managing Committee, Huidrom Maira Paibi Loop amasung Huidrom Youth Development Club ki Thawmi singa punna pangthokkiba thoram aduda Romana Makata na hai tha 19 phajilaklaba lan asigi matangda tongan ba pendaba wafam kaya fongdoknaragli lan manung ni haiduna lengakna lambi thong semgatkadabada mityeng changdri Imphal Kaibi lambi asi kaidongai semba loisingadage lamdam asida iranga mari leinana thoklakliba lupsing asi amato oina punsinbiyu lekai gi oina pulaklaba matamda lupsing asi punsinaba ngamgani Huidrom kulgi oina nomapanba khudingi punba horoklibasi maitei punsilaknabagi ahoba khongthang amani haiki mifam aduda saruk yakhiba laisram dhiren kauba khunja amana phongdokhibada luraba tanfam asida maitei furup pu maikai chunggadaba group natraga committee ama pami micham miyam gi khutsi kanana samlaga mai pakpigi lambida pugadoribano haina phongdokhi Huidrom kunja singi tongan ba paudam taraba matungda Kanglei People's Federation gi maikai digi phongdokhibada leibak miyam punamakki paudam oifam thoi ngasi famliba mifam asi luraba tanfam da phamba mifam ni leikai khungang sinba thungna chatuna miyam gi pukning gi apamba khananabagi damak mifam lepa leitana chathagi gani kunja singi warol taraba matungda Manipur kannabagi damak achauba thaugai loriba civil society organization sing magi lupki oiba midyeng mangda thamlaga thabak tawbagi mahutta apunba liching amagi makhada thabak tawba matam oire haiba warep su lauki